Ngarang numidang rims ki VRDL da chathakhiba COVID-19 gi test amada makhata na mioi ani positive oiba thengnakhre. Positive oikraba mioi ani adudi amana masagi chahi yankhai surabi Imphal West gi nupi amani atopa nupa aduna Thobal district dagini masagi chahi 16 sure. Positive oirabi nupi asi handakta Mumbai dagi amadi nupa aduna Delhi dagi Manipur da halakhibani hairi. Makhoi animak makhata na rims ki COVID care facility unit ta thamkhre. Manipur ki Chief Minister N. Biren ki khudiyek saraga namthak tawduna naronda janim sa thabak hapna bahonaramba mioi hum District Police Imphal na fagat krai wathog asida mioi kaya amasu chenaramba yabagi oithokpa leire miyamna sigumba thabak hapagi lang asida thudanaba missing na singna leibiu haina SP Imphal Jogesh Chandra Hawbizam na section wa thamlakli COVID-19 ki lockdown na maram oiduna Moreda leiriba miyam ama Indo-Myanmar border matam kaktana thingzinduna ngasi fawban lakhiba asina border areas da nongma suraga chara tanjariba mioi kaya ki imung singdi nongma nongmagi awaba mayoknaba hengalakli masida Myanmar romdagi makhal amadagi potchai Moreda puslaktana amadi handak marak Imphal lomdagi More changnaba gari pass lobada khudong chadaba kaya ama mayoknabada yensang napi yauna mana masing puba gari amadi atopa potchai puslakpa gari kaya More romda changlakpagi chang hanthakhi Ngarang numidang wairam SP Bisnupur gi mityeng makhada Bisnupur District Police Commando ki apunba team amana ngangkhalawai crossing da achat awok check tobada mioi amadagi kani kilogram amamam lumba packet manga habadi punna kilogram manga fagat pangam krai kani ga konana fagalaba mioi adudi ngangkhalawai mamang leikai digi tongbram sarat apopa khunjauni hairi Haukiba nongmani asigi manungda Manipur gi mafam ayambada inga thagi nong yaurakhibaga loinna Imphal Jiribam lambi ki marakta leiba barak thong manangta ngase ayuk ching ningkhairakpadagi lambi asida gari chathok chasinda apanba thokre apanba asida hauji fawbada aso apan gi paudi leitri hauji NHIDCL na lambi asi chatpa yananaba sengdokpagi thabak chathari Jiribam district asida ngasi nongmanini asida nong kanan chubana maram oraga ising saure loinana jiri turil gi imayasu khudong thiba changda cheli COVID-19 gi awaba gi mathakta isingi chau thoraktuna hena wagadra haina mi painari masida mari leinaba authority na mangzawnana kari thodang lawgadagi habadu yengsilhaningi haina jiri miyamna fongdorakli Imphal District ke manung chanba yaripok to pukri achoba mapalda sagadaba palem panthau sangai haiba nupi singhi home ama ngasi Manipur lenga ke Works Minister TS Biswajit ki loina be TS Junraiwana urep uyung tamkhre Kairao ACG MLA L Rameshwar ki midyeng makhada social worker MD Asmirna luchingduna ward asigi akoibada nongju nungsa ising inau tabada tholakpa yaba laina tina singdagi ngakthoknaba lam tugi akoibada hidak kapthokpa amadi selgi tengbang pibagi thoram ama ngasi pangthokre